Ngasayuk Fonkiba Tuan Manipuri Sipong Singamasum Tokiba Togo Watok Sindagi Maroi E Pauxin Kongosaraga, Manipur Top Senel Gimekedi Gimeam the Tamzagi Ahanbada, Sanga Express the Gilokosaraga. Tribal the Atop the own Krabasing is the list the Gilatonava, demand can kalakli. Tribal sing the Delhi the Kongzang Sang Singatari. Lakliba February 3rd Leba Sigi Tuan Mapam Singdagi Tribal sing Delhi the Pulapundra Tribal Oidrabasing is the list the Gilatonava, demand Tauduno Kongzang Sang Singatari. RSS Amasum Atai Hindu group singna Sagwatuno Wapamasiga Mari Lena Levak Sin Matuna campaign Amasatarivani. Tribal sing platform Amagi Makara Purakna Bohonariba Zan Zakti Suraksha Mans JSM Gimiyang Makara Christmas Mangwindana Ranchi Gilamida Tribal Lising Mangarum Punduno Kongzang Sansinki JSM High Crystal Lining Lokraba Tribal Sing Makogi Mahimasing Tambaga Mari Liner Stars Amasum Missionary Institution Singdagi Mating Pangemasum Sentungi Mating Spangi Masuna Maram Oiduna Christian Olabasingna on the Basingdagi social status Amadi financial status ta Matak Tongduna Lake Christian on Crava Tribal Sing Ahum Tona Kanaba Pangi Sir Singi Kutanga foreign funding ST Sing the people reservation Kudong Sabamasum religious minority Oibigi government ki Kudong Sabasing Ranchi the Pangtokiba rally Dubu Precite Tokiba Hana Lok Sabagi Deputy Speaker Oiramba BJP Gilusingba Kariya Mundan Hai Jharkhand the tribal sing Christian on Kibegi Sang Sada 15 Degina Kun Pavani Adobo RAS sing Yauna first class officers sing Amasum government ki Tabak Taubusing the Yang Labadi Christian on Krabasing Sang Sada 80 Degina 90 Pavani Christian on Krabasing is the listagi Lautona demand Torakpa si Anawanati Anobana Tabagaloinana Tuan city sing the is the list Adomak Yauhan Bada Yaning the Bapungdok Hengalakpa Madi Numaizing Numita Ahanba Asoba Relium Mai Pang Pangtokiba Sina JSM the Inot Haptuna Matangi Kongzang Delhi the Pangtokno Batarang Topani Kangbu woman Kudong Saba Panglaga Kangbu woman Pangdriba Shemdok Pigitangai Fadabadu Tamladuna JSM High Taseng na Lairaba Lady Bissing Kudong Saba Pangdaba Singamadi Mauksagi Salakpa Tradition Singa na Lady Bissing Reservation Kudong Saba Sing Panganaba Delhi gi Kongzang Sida demand Togani Manduna Hai Nagpur Nasik Amasu Mumbai the Pangtokiba Manaba Mogongi Kongzang Singda Miyoi Lising the Saruk Yaki Bagaluina Makwina Kudong Saba Sing Pangdabigi Wapam Sing Fongdona Kiamadi Yanaki Lakshadip to Wadiba Pibamna Kudam Pira Dunamang Hai Ayamba tribal sing Islam on Kremasum East gi Reserve Sitagi Mai Pakle Indian Constitution gi Architect singna leba sigi tribal satret henba madi ithani group singbu ngak siena bu hona biya ba puna mo honaki adubu masigi kudong saba singa sidi sar samasum atai lining laison ga mari leinaba group singna tung the left na leibai yamna masak thokpa tribal khujo kharada oina satli haina JSM gi co convener Ras Kishore Hansdana phongdoki Tribal sing Christian Natraga Atai Lining Laishonda Onshin Mada Atingba Pinaba BJP na Jharkhand Freedom of Religions Act 2017 sa nahan kibadigi Christian Natragan Atopa Lining Laishonda On Kidaba Masing Yamlaba Miyamna Makoina Reservation ki Kudong Saba Sing Sab Sana Pangpam to Ihaba Akanba Kolaw Sing Laurakli Indira Gandhi na Prime Minister Oiringay da Minister Oikiba Jharkhand ki Tribal Lusingba Kartik Around Scheduled Caste and Scheduled Tribe Order Amendment Bill Ama English Amaga Samapan go Humfuga Pukaki Amadi Bill of the Joint Committee the Tataki Committee na Bill of the Yingsilaba Matunga Pirakiba recommendation da Tribal Oirambadigi Christian Natragana Islam on Krabami Yamana Scheduled Tribe Oibi Yara Ruhena Fongo Kibenedubo Matamadugi Dimanadu Taba Oinadi Okidre Henisu Pauch the Fondorakli Atopa Pao Madana Yang na Sandoragliba COVID ki Anoba Beren Tengna Batorang Tokre JN1 Sandopigi Sang Atay Beren Singdagi Sada Marfugatar Wangi Sanaleba Pauxidi to Pomarubi Pauxing Mam the Tamzagi Malem get a Levox in the COVID laces Sandopigi Sang Wonkalak Pass the Lambda Masida section Taranka Lokotaba Yadavagi Pibam Lakli Anobo COVID variants in Sandorapa Tengana Balang and Mapung Fana Torang Tori Zen wanna see at a COVID variants in the Sandopigi Sang Sisada Marfu Taruk Yawihana Director Health Services Dr. Koram Sasukumar Mangana Fondokre Directorate of Health Services Office the Pangtokiba Paugi Mipamda Dr. Sasukumar Hai
अनौब बेरेन असी कनागुम्बा अनाब अमना मियोई सामा समनबा मतमदा मियोई मार्फुगा तरुक्ति वायरस असिना संगम ngami haibani mamangna thokibo omicron singba बेरेन सिंगदी सन्दोपगी सांग असी साद कुंथ्रागा तरु खक्तम ओय अदुबु लैना असिना साथीना नाबगी सांगदि हन्थे इंडिया दा अनौब बेरेन असिना नुमित कुनगा मथोइनी दा अनाब साद यांखैगनि तो हेंगलक पथेने मांगना हाय JN1 बेरेन असी सिंगापुर इटली रशिया दा मीसिंग यामने हेंगलक पथेने मणिपुर हौकिब डिसेंबर मरीदा हानगी अनौब कोविड केस अमा थेंगनखि अदुबु मियोय दु हॉस्पिटल दा लैति नुमित अदुदगी सैंपल चामगा कुंथ्रा टेस्ट तौकी अदुबु ngasi फावबदी पॉजिटिव ओइबा मदा थेंगनद्रि स्टेट असिदा अनौब कोविड वेरिएंट असी थेंगनबा लैत्रि मांगना हाय कोविड लाइसर असी मियोयबना मपालमदगी पुशलकपनी मरमसिना वायरस असिदगी इसाना सेक्शन बमा थौताय हाउस स्टेट असिगी तंपाक्ता लैरिबा मियामसकी फ्लाइट सत्तबा यादबना एयरपोर्ट येंसिनबगी तंगाय फदबले मरमसिना इम्फाल एयरपोर्ट मेडिकल टीम सिंग मपुंग फाना थमख्रे मसिग लोइनना मपुंग फावा फैसिलिटी सिंग लेहननबसु होनागनि मखोइना मपालमदगी लाकपा मियोय सिंग सर्विलेंस सथगनि अमरमदा माउ इम्फाल गी ISBT कैथलमानबी जरीबमसु टीम सिंग मिकुप नोम सिंग लेहननबा थबक पेखत पाउख्रे अदुबा हाउजिक लैरिबा फिबमसिदा मपुंग फाना थबक पेखत पंगामदना लैरिबनि डिस्ट्रिक्ट सिंगी CMO सिंग द सर्विलेंस ऑफिसर सिंग खांगदोना बाइख्रे JN1 असिसु रिपीट इंटेलिजेंस टेस्ट अमसुम RT-PCR ना मपुंग फाना डिटेक्ट तौबंगामे लोइनना मसिगी सैंपल सिंग नेशनल इंस्टीट्यूट ऑफ वायरोलॉजी नत्रगना कोलकाता की कल्याणी द ट्रेन अदु करीनो हाइबा खांगदोनाबा कन्फर्मेशन सिंगी दमक थागने डिस्ट्रिक्ट सिंग द लैरिबा RT-PCR सी टेस्ट तौबगी फिबम लैरबसु मदु मपुंग फाना चलाइबदि ngamde रिम्स अमसुम जेनिम्स बाबिना अमसुम सिज हॉस्पिटल दा टेस्ट यामना तौबु ngamgani डिस्ट्रिक्ट सिंगसु टेस्टिंग तौनोब थबक लखलगनि अनौबा कोविड वेरिएंट असी थेंगनबदा हाना कापखिबा कोविशील्ड अमसुम कोवैक्सीन असिना ngaktokpa ngami वैक्सीन डोज अनि कापलबदी वायरस असिदगी ngaktokpa ngamgani ऑक्सीजन की तंगाय फदब लैरबसु मदु मेंसिनबा ngamgani स्टेट असिगी मफम कुनगा मपनदा PSA ऑक्सीजन प्लांट सिंग लैरि ऑक्सीजन की अवाट पलेहनदनबा LMO प्ला लैरि अनौब वेरिएंट असी थेंगनब होनबदा मियाम पुना मतिंग पांगमिनसी हाइना अपील तौखि लोइनना लेंगाना पीब कोविड के प्रोटोकॉल सिंगाना समिनदुना लाइसेट असिदगी ngaktoknaba होनामिनसी अमरोमदा लेबासिगी ओइना हौकिबा पुंग कुनगे मरिगी मनुंगना कोविड 19 की अनौब केस सत्रुक कुनगा निपान थेंगनख्रे हाउस फावर कोविड 19 की अपुनबा केस मसिंग लिसिंग मरिगा सामगा हुमद्रा सोखिबगा लोइनना कर्नाटका दा मियोय मरि सिक्रे हाइरि हाउस फावर बेंगलुरु दा कोविड 19 की अनौब वेरिएंट अमा ओइरिबा JN1 की केस कुंथ्रागा मरि थेंगनखिबगा लोइनना महाराष्ट्र दा मपन गोवा तारागा मरी केरला तरुक तमिलनाडु मरी अमरी तेलंगाना दना मियोय अनि पॉजिटिव ओइखि नेति आयुक मेंबर हेल्थ डॉक्टर BK पलना हाखिबदा कोविड 19 के अनौब वेरिएंट अमा ओइरिबा JN1 असिगी मताना यामना कुपना येंगसिलि हाउस फावबदा थेंगनरिबा केसिंग असि हॉस्पिटल पुखलक्तुना अरुबा फिबमदा लेकनबा कया याउद्रि पॉजिटिव ओइरबा मियोय अयामना होम आइसोलेशन ओइना तौदुना लैरि अदुमपु यामना सेक्शनिंग ओइरकपना लाइसेट असि मखाताना पार्क्सना संदोरक्तनबगिदमक सेक्शन थौरांगसिंग मंगजौनुना लखोट हौबगी तंगाय फदबदि लैराइखि अमरोमदा यूनियन हेल्थ सेक्रेटरी सुंदन्स पंतना फोंदोखिबदा सयोल असिगी मनुंग द लेबाक सिनमा तुना पांथोकनगदोरिबा सही लोइबगी अमदी अनौब सही लाकपगी पांथोकनगदोरिबा थौरामसिंग असिगी मतांग स्टेट अमद यूनियन टेरिटोरी सिंगना सेक्शन थौरांगसिंग लखोटपगा लोइनना यामना कुपना येंगसिनबगी तंगाय फदबा लै हाइदि अतोप पाव मदना हाइरोक्ता अहेनबा BSF संगसिलकपदगी इरांग थोखरे लाकदोरिबा लोकसभा इलेक्शन ग मरी लैनना लखोलकबा सेक्शन थौरांगी सरुक अमनी हाइदुना थौबाल डिस्ट्रिक्ट की तुआन तुआनबा पुलिस स्टेशन सिंग अमदी पुलिस आउटपोस्ट सिंग दा BSF पर्सनल सिंग एटेच तौदुना थमजिलकपना मरम ओइरगा मियामना BSF थंबा यारोय हाइदुना इरांग हौदुना लैरिङै सेरक्ता ngasi हाइरोक्ता लैनबगिदमक नौना संलखिबा BSF सिंग मसिंग यामलबा हाइरोक्की मियामना तांतोखरे पाउसनाय हाइरोक्ता हानदगी हौना BSF पोस्ट अमा लैरिबनि मसिगी मथक्ता नौना अमुक ngasi नुंथुल पुंग मंगागा मखाइरम तारकपदा BSF पर्सनल सिंग तोंगबा गाड़ी अहुम हाइरोक पुलिस स्टेशन तमना संलकपगी लंबिदा हाइरोक संप्रा थोंग मपा योरकपदा हौनरुबा नायदना मसिंग यामलबा मियाम थोलक्तुना BSF पर्सनल सिंग तोंगबा गाड़ी सिंग अदु मनिंग हलंदुना तांतोखिबनि हाइरोक मियाम अदुना मसिंग यामखिबना BSF सिंग अदु मसक फावोखिदे मियाम की इरांग अदु लक्षिननबा पुलिस सिंग सु करीमदा तौबा ngamdana yengduna lekhi मियाम अदुना BSF पर्सनल सिंग अदु वांगजिंग बाजार फावबा ताकथोलंखि
Hairok Singdompokta Hanadagi Laiba BSF Post ki gari amasung makhoi kem tamna sanglakpada miyamna BSF personal singtong gari sing tanthokpa adu yaukibadagi miyamda amuk pau pharaktuna Hairok ta Hanadagi Laiba BSF personal sing adu miyamna Wangjing Bazar dagi laururaga makhoi kem ta purakhiadi Makasa tharang poino hoyelan pauri ke to pamaruiba paukra namu mema lanmi ke lahulu ohunga gi marakti yana ba purakhidre mema lengak pairak liba military officials singa makoi gi mathakta lan hauriba lahulu ohunga gi marakta sainana arangpham oidun wari sanaraga waroisen ma purakna ba honarakpadagi nakal ani gi marakta thasi gi kungani thoidi gi kunga mari fawba numit humni subna saina gi kunming de satharkiba nakal ani gi ani super round gi pistokta yana ba purakpa ngamkidre Wari sanaba sida Myanmar National Democratic Alliance Army TNLA amadi Arakan Army gi miyut sing yauribani panmayabadi lahulup ahum sida hawkiba October 19 gi akan belan chatharakibani atopa pawamana Manipur lengana lambi ani thawa MSD bus Assam Rifles na thingbagi wathok Assam Rifles na thinglaroi haina minister na phongdokrabasu amuhana thatlaga lamkhangdagi halalakre photo sida December 13 English ngani ga 13 dis ahumlak suboina Manipur lengana Imphal dagi Ccpur tamna tharakhiba bus Assam Rifles na thatlaga Imphal lomda halalakhiba minister na hai Kangpokpi Ccpur da Leiriba sing Eikhoigi miyamni Ahenba Force sijinaba yade Kangpokpi da medical equipment sing mai thadokpada senaba sing lemna tharoi ITLF amadi kotuna tongan balengak talabas kuki sing gi marakta mauksagum hingminaba pamba mayam leiri mauksagi phibam da hanjinna ba honaba da matam khra sangkhigani nakal ani magna hatna sunaba leptuna wari sanaraga hanagi punchida hanjilanaba honaba da mateng pangbiu Imphal gi Kangpokpi phawraga Senapati district ki mau phawwa amasum Bisnupur lalga Ccpur yauna selamba Manipur lenga ki MSD busing tha taret hena lepluraba matungna miyam gi damak yengladuna Manipur lenga na Christmas kumai ki mamang tha sigi kungo humdoi digi lambi ani sida MSD bus amamam selhanba hawrubada Assam Rifles na Kangla Tongbi amasung Fogauk Saw Ikhai amadi Kangbai da thatlaga halalakhibagi thawdok sing adu Assam Rifles ga wakhan tanadabadagi thokibani Amuhana thoklaroi haina minister na permission na phongdokrabasu amukasu thatuna lamkhangdagi halalakre Manipur lenga ki home department ki maikeri chief secretary na thasi ki kunga mathoi da thokiba public notice amada lambi ani sida additional force deploy tawremis lambi ani sigi ngaksin bigi thabak police ki IGP amamamna operational command oiduna lokhalaga MSD gi busing thasi ki kungum doigi selangani hairakibani Notice asigi matungina thasigi kungo humdoigi ayuk pung tara khra helakpada not EOC digi MSD bus ama Kangpokpi phawduna mau yaunabagi damak lam thaki ahanba numita subnatagi mitai nataba passenger taruk khak tongki aduga CRPF amasum lamphel gi SDPO na lusingba combined force na ngak laga sakhi aduba Kangla tongbi yoksilakpada mafam adu leiramba central force na makhatana sangshinbada ayaba piraktabadagi passenger taruk adu lanai gari sing waiduna satnakraba matungna bus adu Imphal da mamai leiduna halakibani Bisnupur phawraga turbung phaw satkadaba bus aduna malemgi oil depot mamangdagi lamtharaga passenger amata yaudana satkibani adubu Phagak Saw Ikhai yaubuda mafam adu leiramba mapan suba Assam Rifles ki personal sing athingba piduna halalakibani ani suba numita lamthakiba bus aduna Phagak Saw Ikhai yoraba matung Kangbai phawbu yokshilukhi aduba bus asibu Imphal dagi ngak selakliba CRPF personal sing di Phagak Saw Ikhai dagi hena escort tawbi ayaba pirakti haiduna mafam adu lehokibani thawdok sing asi thokraba matung na ngasi so amuk hana ahumlak subu oina MS dagi bus MN01 BA0362 Imphal dagi lamtharaktuna Phagak Saw Ikhai da ayuk pung taraga mathoiga mini kunthraga manga tarakpari yorokhi aduba bus asina Kangbai area da matik ama thaujilamlaba matung Assam Rifles na amuhana athingba pibadagi ayuk pung tara mathoiga mini nipurom tarakpada Kangbai amadi Tuibong Kaithil gi Yellow building haina khangnaba mafam amagi manaktagi mamai leiduna halaki ngasi su bus asida Imphal dagi passenger amata tongkhidi
Panba yabadi ngarang Chief Minister na mahaki Secretariat pangthokhiba DIPR na puthokpa anauba sahi English ngani ga kunga marigi wall calendar amadi diary form gi thoramda pawmising hangbu wangi pakum oina lamdam asida thokliba lana maram oireduna tha taret hena leploraba MS gi bus service handakta lengak na Imphal gi Senapati amadi Imphal gi Chuchampur lambida amuk selhan ba horakpada lamkhang na Assam Rifles na thattuna halalakpadu wakhal tanadaba kharadigi thokhibani matungda amuk thogalaroi haibigi thajaba pirakhi Mahakna fongdokhibada AR ayet apan piduna thuonkhiba wakhal tanadabadu Eikhoigi su apama nati lengakna bus service amuk hawdoktuna mi kayam tonglabagi amadi tonglakpagi haibadu yengli tonglakpa migi matungina gari sing adu sengani tongbinaba mi leitrabasu makhatana senki kenaki pawmising su Ccpur amadi Kangpokpi da lo leitabagi phibamda adumak satharakliba thawong asigi matangda hangbu wangi pakhumda Chief Minister na hai irang asina Imphal na phawba police natragana sipai sing Sathoksin tauba phawba yakidi hanigi phibamda hanjinana honabada matam khara sangkhigani Kangpokpi amadi Ccpur da Leiriba singsu Eikhoigi miyamni maramasina Ahenba Force sijinaba yade hairaduna Imphal Dimapur lambigi Kangpokpi da Imphal tamna purakpa ana lengda sijinagadaba kuchukhulai sing mai thadokpada sienaba miyoi sing lemna tharoi phaduna logyoba action logani haibigi thajaba phongdokhi Chief Minister na makataraduna hauzik ITLF amadi kotuna makhoigi tongan lenga haina laujarabasu kuki singi maraktasu Manipur gi miyam amatoina mausagumna hingminaba pama mayam lairi handakta thadaugi mahairoi lup amanasu hana sunaba leptuna tangdu leitaba puraknaba wapam pukhalakpa laikhre Christmas amadi anauba sei lakpaga iroinana nakal animakna hana sunaba leptuna wari sanaraga hanagi punsida hanjilaknaba honabada mating pangbiyu haina appeal tawki Lamdam sida thokliba irang asina maram oiraga tourism sector da saitheng kaya phangki state asigi singa masum tam animakta tourism gi lamda adumak sonki defense minister Rajnath Singha na popi yanthatpada Indian Air Force ki jet sijinabagi wapam thajaba pirakhibagi matangdadi Chief Minister na Manipur gi oinadi drone amadi unmanned aerial vehicle UAV sijinaduna popi yanthali haujiksu thaba leptana sathari mathau tarabadi IAF ki mating laugani adubu mathau tadrabadi lauru haiki calendar amasum diary phongbagi thoramda minister sing Govidas Konthaujam Dr S Ranjan amasum haisdingo su saruyaki atopa pawmana kotuna Imphal bu belly of death ni haikibadu oiramdre tangkhul saraga lakhibi nupi ama arambai tingol na kankhre koki militant sing Christmas numita fawbu numai kapsilakpadagi mapam ohumda khuthonakre Tangkhul nupi gi ming onthok Aadhaar card semlaga pairambi kuki nupi Separate administration taliba Kangpokpi gi committee on travel unity kotuna numit khrani gi mamang na tholakiba sirolamada Imphal bu belly of death ni haina lana pauthokibadu kuki nupi amana tangkhul gi ming ontholaga semjin sajinba Aadhaar card paiduna laklaba sumakpu tekta kaidana arambai tingol na police ta khusinabi khibana asumbu wapam oiramdre Thaudo singa se yupung mapalom tarakpada not EOC gi winger parking da thokibani mapam asida arambai tingol gi unit taragamapan wangkhai gi thaumi singna tangkhul gi maming ontholaga semjin sajinba Aadhaar card paiduna winger tonglaga lakhibi nupi edu thengna khibani maki maming kimneling kipgen kawi laimakhong dagini masa ahum lairi hairi AT gi kangbuna ma ke asingba maming matha khanglaba phawda ma ku tekta kaidana porampat ps ta kusina kibani hari amarom ngarang Christmas ki kumai pangthokna khrabasu ayupung mapan ga makhairum tarakpadagi Imphal East ki Kangpokpi mayai lekai de koki militant singna numai maru kaya kapsilakre thaudo do security force singna khamba gi mohta yengduna lekhi haina khunjasina pendaba phongdorakri Thaudo asigi matungda sana sabi amadi yengang pokpi de sungarang ayuk pung tara mathurum tarakpada koki militant singna numai kapsilakhi Thaudo asidasu security force singna yengduna lekhi haidi Thaudo asi thoktringai mamang ngarang ahing nongyai matungdana Ccpur district ki Muwalsa laikai romdagi koki militant singna numai maru ni furong kablakpadagi Tronglao bida leirakhiba combined state force ki maikaidagi su numai maru khara nongthokta kapkhi haidi Thaudo ahumakta asu apan yaukidi adomoinak mi painaraba sana sabi yauna thamna pokpi khunjasing yeng pokpi kaithela chenthoknarakhi koki militant singna kablakpa nungmai maruna mitagi yum khara panduna akai thoi thuan khiari atopa pawmana center ga alpha ga December 18 na peace deal sign tawnagadori United Liberation Front of Assam alpha gi proto group ka India government ka peace deal ama finalize tawba loisilakhibaga loinana lakliba December 18 nakalani gi marakta sign tawnaraba yari
अवांग नोंपोक लमदम सही यामना सांगना लेरक्लबा इंसर्जेंसी की प्रॉब्लम अमा लुसिननबा नरेंद्र मोदी गवर्नमेंट होनरकपगी अचौबा माई पाकपा अमा मसिन ओइगदौरी अरोइबा दिल सिदा सेंथुंगी पैकेज अमा इलीगल इमिग्रेंट सिंगा मरी लेनबा सिटीजनशिप लिस्ट अमगना येंगसिनबा लैंड रिजर्वेशन की अनौबा थवोंग सिंग अमसुम असम की इंडिजिनस कम्युनिटी सिंगी हक सिंग यौरकलबा यारी मसिगी मतक इंडिजिनस कम्युनिटी सिंगी पॉलिटिकल्स इकोनॉमिक अमसुम कल्चर की ओइबा ngaklau singsu दिल असिदा यौरकलबा याय हैना गवर्नमेंट की ओइबा पावगी लिखुन सिंग फोंदोरकली अनुप सेतिया अमसुम सासादर चौधरी न सिंगबा प्रोटोक उल्फा ग्रुप की लुसिंग सिंग होम मिनिस्टर की सीनियर ऑफिशियल सिंग दिल फाइनलाइज तौबगा मरी लेना दिल्ली दा लेरी ममांगी सयोल दा असम की चीफ मिनिस्टर हिमंत बिस्वा शर्मा ने दिल्ली दा केम तौदुना लेबा मतमदा उल्फा की लुसिंग सिंगसु दिल्ली दा लेखी दिल्ली दा लेरिंग दा चीफ मिनिस्टर ने इंटेलिजेंस ब्यूरो आईबी की डायरेक्टर तपन कुमार अध्यका अमसुम नेशनल इन्वेस्टिगेशन एजेंसी एनआईए की डायरेक्टर जनरल दिनकर गुप्ता ने सिंगबगा उनखी चीफ मिनिस्टर का यामना नकनबा मफमदगी फंगबा पावगी मतुंगिना हानगी आईबी की स्पेशल डायरेक्टर ओइरंबा हौजिकना नॉर्थ ईस्ट अफेयर्स के एडवाइजर ओइरिबा मसुम उल्फा पिस्तो की इंटरलोक्यूटर ओइबा एके मिश्रा से चीफ मिनिस्टर का उनखी उल्फा की प्रोटो ग्रुपना सेंटर पॉइंट तरागनिथोय की डिमांड अमा थमखी हौकिबसै इंग्लिश सिंगनिगा तरागा मथोयदा शांति की वरी सानबा हौखी मदी सौराक ग्रुपिंग तरागनिथोय की मखादा वारी सानबा हौनबा प्रपोज तौबा मतमदा उल्फा की लीडर सिंग अमसुम कैडर सिंग मांखिबा स्टेटस रिपोर्ट अमदी पंदुना लेरिबा जनरल्स एमनेस्टी की वाफम से पुखटकी अतै मरुएबा डिमांड सिंगदी constitutional amasum political arrangement sing amasum reform sing Assam ki local indigenous population ki identity amasum materials resource ngak senba Assam ki financial and economic package thau ki yauna mines minerals sing gi royalty sing settlements tawba loinana sustainable economic development ga mari lainana tungda masigi hak sing ningtam sijinaba yaba asina sing mane illegal immigrations masigi phalam sum darkar roiba semdok semjin gi thabak sing packet padasu atopa demand amani demand asida international border sing sil tawba torial da patrolling tawba masum border sing ngak senanaba native force am samgat pa yawre pares baduwana lusingba ulfa independence faction santi gi wari sanaba sibu yadaba galoinana india amadi myanmar ga lonaba mafam singdagi group asi operate tawduna leiri hanisu paus da makatana supalakli मखा सथरकपोइना मणिपुरी न्यूज तगी लखुसरगा तो पापावमना युम होंगलकपा कुकी सिंगदगी एसटी खुदक लौथो हाइदुना मैतै लिपुन सिंदुना मिफम पांगथोखरे आइना यादब मोंगदा युम होंगलकपा कुकी सिंग एसटी लिस्ट तगी खुदक लौथोकपा मथौ तारे हाइबा हिरमदा मैतै लिपुना NYTAC ओख्रम सुथे CRCL निंगोमथोंग मैरा क्लब बासिखोंग मंगाल बासिखोंग ममांग लेकाई BPYC बासिखोंग पांथोबी क्लब अमदी लैकाई मंगा सिगी मैरा पाइबी सिंग खुसमनदुना ngasi basikhongda laisa maira ground miyam geba mifam ama pangthokre mifam aduda maitei lipun gi thaubu wahengbam senglemban haikibada major agreement gi matungina ngasi phawbad leba sigi civil service examination da maitei sing asi merit list da masana hawjarak panatana karigum khudongsa mata phangma ngamdara ngasi phawba lakli Myanmar amasung Bangladesh na singmadagi sangsilaktuna India gi citizenship lawkraba aina yadaba mongda yumhonglakpa kuki mayam amadi lisangsina ST quota gi khudongchaba lawduna civil service singda leptana yawduna lakpana ngasidi India amasung state asigi bureaucrat officer ayamba makoina oiduna leiri haidi asigumba thawong asina lamdam asigi yelawmi oijari bisingi hak mangan badanatana mitopna mapu oibigi phibum amada lakpani masi lepnaba aikoi puno hotnaminabagi tangai fadaba matam haibadu lakle South East Asia da hauzik masagi maramdam leitaba mafam amadagi mafam amada koisa satuna leiba laifam thiba nomadic tribe million yankairom leiri haina panari makhoi sing asina Manipur amadi north east state sing yauna leiba kya da narul sangsilaga homeland phangnabigi oiba akanbi iho ama sagalagli aki major agreement ki wafam paladun agreement asida yauriba wafam sing asi phawbad maitei singna hanna yengludaba maramna masigi matangna kari sukhangdana leiri adubu major agreement Manipur gi pak sawba masum saktam India na ngaktuna thamngani haiba masum state asigi lamgi saruk amata Manipur legislative assembly masum parliament bot tawduna kanaguma phurup amatada piba yadabagi wafam sing yauri haki maitei sing asi mawangai digi
masek manga laina hinglakpa lamdam asigi furup mamani aduba haukiba me ahumdigi satharakiba irang asida Maitei singi thamoida yamna pendaba amasum haurakliba maitegi mirol sing kari oihogani haiba ngamdabigi asoba nungnangba amasu phawi haina makna makha takhi aduga hausikoi di miyam pau sisu matang sa lusinjarage amasum mayam puna anauba update ngamina saina su channel sigi maikeri gi myangi maphamda makha tana thamjari